Vaccine Sputnik 5 na COVID ki Delta strain dagi chada maudra ngakthok pangamlay scientist viral vector amasung mRNA vaccine yauna Russia gi Sputnik 5 asina coronavirus ki new Delta strain asidagi matik sana ngakthok pangamlay haina Russian Academy of Science RASK head of Novosibirsk State University Laboratory and corresponding member Sergei Netsov na phongdokre UK, US amasung atopa country singdagi data gi matungina mRNA amadi vector vaccine yauna Sputnik 5 asi Delta variant tagi ningthi na ngakthok pangami initial strain da vaccine asi chada maudra ga manga aduga Delta variant tagi na chada maudra ngakthok pangami vaccine asi yamna effective oiba maramna masi sizinaraga nei June gi aroiba sarukta Sputnik 5 asibu develop tawriba Gamaleya Research Center gi head of Population Variability Mechanism Laboratory gi head Vladimir Susasin na haikibada Delta strain na thokanba COVID-19 gi aruba masung yamna khudongthiba case singdagi chama protect tawba ngami mamang sahi 2020 gi Augusta coronavirus laichet asigi mayokta Sputnik 5 asina Malem da ihan hanba register tawba vaccine ama oiba ngamki Gem COVID vac hairagasu khangnaba Sputnik 5 asi human cell da coronavirus ki spike protein gi damak genetic code sing adu deliver tawnaba tongan ba engineer adenovirus makhal ani first dose amasung second dose ki damakta RAD26 amasung RAD5 asi sizinai landslide medical journal da phongkiba trial amagi interim analysis ta Sputnik 5 vaccine asi chada maudra ka mathoi dasmik taruk effective oi Sputnik 5 asibu develop tawkiba Gamaleya National Research Center of Epidemiology and Microbiology amasung Russian Direct Investment Fund RDIV na Sputnik 5 asi chada maudra ka tare dasmik taruk efficiency oire haina report tawkre Oxford AstraZeneca amasung Johnson & Johnson vaccine ga manadaba maungda Russian Health Authority natraga Sputnik 5 vaccine asibu sizinariba malemgi leibak hompu henbana Sputnik 5 vaccine asi kapada blood clotting condition gi hojik phawba leitri haide hairok esigi oina covid na laikhidraba miyoi nipan gi imung dasu lupa lising yangkhai mateng pangkhre hairok assembly constituency gi MLA Thoksom Radhesyam Singh na lauthokibagi matungin na constituency asigi manungsa na leiba COVID-19 na maram oiraga laikhidaba miyoi nipan gi imungda ngasi lupa lising yangkhai mateng pangkhre mamangda su laikhidraba miyoi marigi imungda sap manaba senpham mateng pangkhrabani hojik phawbada laikhidraba miyoi taragani thoigi imung singda tengbang asi pikhre hairok esigi oina hangdokliba community home isolation center da SOP ngakna ngasi pangthokiba tengbang sel yenthokpagi asamba thoram amada senpham adu laikhidraba singgi imung manunggi miyoi singda hakthengna khusin nakibani thoram adu da saruk yakiba TH Radhesyam MLA na hai COVID-19 na maram oiraga laikhidaba yaurakpasi yamna nungaite loinana imung manunggi awabada saruk yabaga loinana imung adugi leihoriba miyoi singda kharada orabasu mateng oinaba AC asigi task force amadi committee gi thongmi singa tanaraga sel gi mateng asi pangkhibani mahakna makhatana COVID vaccine kapana maram oiraga sahi ahum gi matungda laikhidaba yaurabade lupa lakh tara compensation pigani haina laukthokiba adu amuk ningsing laduna hai COVID vaccine kapliba si awaba masung khudong thiba nanghanba natte laisat asi sandokpa thingna amata ngairaba upaide hida kapthokpa sini kanagumbana anemba thaki politics tawduna akhuba migjengda vaccine kaplabadi chahi ahum gi matungda sigani yong ongani haibana singba oida padaba kaya sandoktuna miyamda akiba pokhalliba ase thajabigano soidana vaccine kapiyu hauji Euro Cup yengliba miyam adude vaccine loina kapkhrabanina marks phawba uptriba duni hainasu pankhe aikhoi miyoibagi punsi haibasi tambangambadi natte aikhoi pumnamak ngahak ki taibang lila yawba lakpane aikhoi gi asengba mapude aikhoi bu semba mapu adune aikhoi masel amaga nungsinaba mateng pangnaba haibasi dagi henba tai leite election gi matamda isa na apamba miyoida vote pibada karisu akaiba leite COVID laisa thengnariba sidade politics tawnadaba phagane aikhoi masel amata oina punsillaga
लाइसेट असी माइथीबा पीनबा होटनमिनसी हाइनसु महाकना अपील तौखि नोंमैना कापतुना हाटख्रे कुकी लालहोगलुप यूनाइटेड पीपल्स रिवोल्यूशनरी फ्रंट UPRF मार्टिन ग्रुप के लीडर अमा ngarang Assam ge Karvi Alongda lalawlup asigi kedar amana nongmaina kaptuna hatkre haide pawasina laikhidraba miyoi adude Mangin Kuki Elais Berapan Kuki ne mahak hulongom village ke Nemboy kholhogdagi ni haide mahak ngasi ayuk anganbada mahak masamaki kedar amana nongmaina kaptuna hatkibane mahaki asib haksang adu postmortem gidamak Difu Civil Hospital da purakre haide Makru thong yauna project taraga taruk ngasi sangaragane urep uyung tamlagane makru thong yauna punna lupa crore lising marigat sama nifuga nipan rom gi sempham oigadaba tongan ba national highway project taraga taruk union minister for road transport and highways Nitin Gadkari na ngasi sangaba madi urep uyung tambagi thoram pangthokadore saknairaba film director Homen DY leikhidre Manipuri film gi saknairaba director Homen DY masagi anaba manamaram oiraduna ngarang athengbada Imphal gi Siza Hospital da laikhidre mahakna khangawduna laikhidabada senior director Gil Manipur na thamoi sokna awaba phongkhre Homen DY kidney gi anaba manamaram oiduna Siza Hospital da pukhatkibane mahak hospital aduda admission tawbada COVID-19 oidamkhi mahak masagi chahi 58 ram sukhre haire mahakna hinglinge matamda direction tawramba film maming kharadang pallabada Raja Mitrangi Kaithel Kekulotpe National Highway number 39 Gobindajigi Sarik Makhol Liklam Ya School Pakhang Angauba BDF Thasana Dr. Hemogi Heloy Kundorai ai actor nate na singbane masigi mathakta national amade international gi thakta award fangkiba film kharasu mahakna puthokiba laikhre saknairaba film director sina khanghoduna laikhidabada senior director Gil Manipur na thamoi sokna awaba phongkhre online gi khuthangda pangthokiba awaba phongbagi thoramda mahakna film industry da lauramba thogdang kayasu ningsingladuna Manipuri film gi taivangda sauna ahoba ama leihuragani haina singthana khe loinana mahakna hundoklamlaba imung manunggi miyoi singna thengnariba awabadasu saruk yakhi haina senior director Gil Manipur gi secretary general Ojit Babu ningthaujamna paukse singda thadorokpa cherol amada haire Koki National Fund kauba gang khutpu ama leire miyoi ama phare miyamdagi sel khaibagi thabak tauba Koki National Fund KNF haina mingthonba gang khutpu ama thengnabaga loinana khutpu asigi thabak tawbani haiba miyoi ama Manipur Police Special Commando Team na phare faraba miyoi adude yumnam huidrom maya lekai dagi chungkham budhamani sahi 52 apokpa CH angobane Police ki paung matung ina ngarang numit jungba matung pungkhai satpada Imphal West District ki Wangoi constituency gi yumnam huidrom area da lalholup amagi miyoi khara sathok chasin tawre haiba akaknaba paw ama phangbadagi SP in charge TH Krishna Tombi ge mijeng makhada commando team ama sangsinduna mafam aduda frisking checking chathakhe tanja adu da singnaningai oiba mawongda miyoi ama lakhe commando team aduna miyoi adu singnabadagi tanaduna fakhe sport interrogation chathabada mahak Koki National Fund kauba gang khutpu amagi member ni haiba khangba ngamkhe gang khutpu adugi chairman ni haiba nongmai bungdagi sanasam Dinesh kauba miyoi amagi makhada lalol itik tauba miyoi singdagi sel khaibagi thabak tawbani haiba khangba ngamkhe mangondagi mobile phone ani sim card ahum sel khaibada sizinaba letterhead ani phangkhe aroibada tabiriba pumnamakpu thagatjari